Paujedi yumpok oiba maroi ba pau kharab de tawjari SOP ngakna park sing cinema hall sing Hangba yaragani unlock 5 school sing hangdopagi warep state na lepsan haba khankhre sahi asigi march ta dagi lebak sin bathungna lockdown thamraba matungda tangkak nai hangdokna rakhibagi manga suba tangkak koina ngase Ministry of Home Affairs na unlock 5 ki sanakang launching Laothokre anouba kanglol asigi makhada Maheiroising sing angtokna bagi pirep state lengakna logjaba yaragani unlock 5 ka mari Laina ministry na piba kanglon adugi matung ina containment zone Oidraba Mafmsingda Leire school amadi coaching center sing October 15 gi matungda state amadi union territory sing school authority ga tanaduna hangtokna papirep lawa yaragani loina minister of education na piba SOP sing sungsoi soidana ngakna chatkadabare online class to wada pungning thot kadabani loina na Maheiroisingda madugi khudongchaba phangadabani kanagumba Maheiroi aman school da hakteng na Maheiroisingda chatning batarabadi mama mapagi aba warod aibo oina pairaga school karakpa yagani amadi Maheiroisinggi attendance namdula lawroidabani school sing hangba tarabas state lenga ki education department na piba SOP ngakna chatkadabani college amadi university sing angtokpagi oina department of higher education amadi ministry of education na ministry of home affairs kadana duna warep lawgani adumainamak science and technology stream gi research scholar sing amadi postgraduate Maheiroisinggi oina di October 15 gi laboratory sing sinaduna October 15 dagi laboratory sing sinaduna research hoba yagani central funded higher educational institution singi oina di institution head singna science and technology stream gi research scholars amadi postgraduate Maheiroisingna laboratory sinabagi mathok taba natragana tadabra haina yangsingani state university amadi private university singi oina di state government gi jathang matung ina science stream gi research scholar amadi postgraduate ki Maheiroisinggi makhatana mahitamba haugadabani sport person singi training tawbada sinagadaba swimming pool sing Ministry of Youth Affairs and Sports na biba SOP ngakna October 15 dagi hangtokpa yaragani cinema hall theater multiplexing upon basit capacity ki chade 50 dagi hendana October 15 dagi hangtokpa yagani entertainment park amadi lalol iti ki thabak tawrom singsu October 15 dagi SOP sing ngakna hangtokpa yaragani containment zone na taba Mafmsingda lining laison nad sports harau komai amadi academic na singba function sing mioi chama phawa ayaba pikiba sing adu madudagi masing hekatna punbagi ayaba pire hol na chingba kopsin ma mafamda pangthokpa thauram sing oina di mioi chani phawgi manung hol gi capacity gi chada 50 dagi hendana pangthokpa yagani thauram pangthokpa matamda face mask sijinaba social distancing tawba amadi thermal scanning na chingba pangthokadabani lampak na chingba hangba Mafmsingda pangthokpa tarabasu social distancing face mask upa thermal scanning tawba hand sanitizer sinabani singba SOP sing ngakadabani state na mitin bagi tongan bas na kanglon sing semgani containment zone sing tadi makhatana October 13 pa lockdown laikigani Covid-19 Sandorkpa thingnaba containment zone Laothokpa Mafmsing adugi aiba oiba section kanglon sing district authority na chanhangadabani mari leinabasina mafam adu tangai fadaba thabak thobar nataba atai yaloidabani Mafmsing adudagi thokiba natragana changlakpa yaroidabani amadi jumthong khudingmakta section thawang lahutkadabani loinana containment zone Laothokpa Mafmsing adu ministry gi website ta khangal lakadabani state amadi union territory singna containment zone Oidraba Mafmsingda center ga tanaramdana lockdown Laothokpa yaroi state amaga ki marakta amadi state ki manungda tangai phadana thabak thoram singa mari leinana chathok sasin tawbada makhatana athingba leitre train amadi aeroplane jawba tonga ba chathok sasin ki pambai sinari ba passenger singna makhatana SOP sing ngakadabani sahi umphumanga ki mathakta leiri pamiyo sing miron bi sahi taragi makhatha leiba angang sing amadi masage aruba anaba leiba miyo sing yare pham kai yumdagi mapan thokloidabani Covid-19 ki laichat lasi sandokpa thingna office amadi atai subham Mafmsingda employees singna arogya setu mobile application haptana sinagadabani district authority ki maikei dagi sum yamda app asi install tahonana ba amadi haksangi phibam sigi matangda I pau update tahon gadabani state amadi union territory singna disaster management act 2005 ki makhada piriba kanglon sing asi thugai loidabani social distancing tangai fadana mipim khodimak inanaba criminal procedure code CRPC gi section 144 chalaiba yagane district magistrate khodimak na mathakta panki ba kanglon sing asi yamna kopna amadi kaidana chanana bu khona gadabani kanagumba amana ministry na piriba kanglon sing asi thugai duna chalamba thengnarabadi disaster management act 2005 ki section 51 dagi 60 phawba amadi IPC section 188 ki makhada fine thian bana tragana sahi ama phawba jail thambana tragana fine ju thian ba jail su thambagi charak phangani aina unlock 5 kamari leina ministry na thokpa kanglon sing aduda makhadana haire
Atop pau amadana Haoreibi College ki Maheiroisingna Erang Sagatliba asi Maram chade Dr. S. Surendrajit. Lilong Haoreibi College ki jamlaba senfam college asigi hanage principal na mafam marang khangdana manghalamle haina student union ki secretary kharanda lana maral sidon Erang Sagatliba asi Maram chadaba khongjang amani haina college asigi hanage principal Dr. S. Surendrajit na phangthorakle. Wafam asi Dr. S. Surendrajit na principal oina SARS poriba Birmangol College tangasi pawmisinga unabada mahakna phangthokibani. Dr. S. Surendrajit na makatan hai mahak kumja sok lesing ani tarani pandagi hauna Lilong Haoreibi College the principal oina putuna lakhibani magna mafam atu da lakum patam da college adu phibam sok tuna leiram ki oja sing ki phongpham phauba dingthina leiram de phibam sok laba college ki phibam adu hauki ba sahi khara asida state asigi college atopaga manana ba senggot ba haurakhe adubo asiguma matam asida college asigi student union singna makhoi ki phangi laifam to ko paisa dagi hendok tuna college ki phangi phandagi loksil ba thengna badagi mahakna sel sing adugi sina pam hongke Loine the union ki secretary kharaki imung manung ki mioi kharana college ta thabak hapiu haina makhoi ki letter heta phawba irakhe asumna makhoi na toba aran ba thabak sing asigi damak the union secretary ahum amade makhoi ki phamdagi lokthokki asumna principal ama oina college asibu kanana ba makhoi ki aran ba sing semthokna bu honar pada union asina college asigi oja khara amade outsider kharaga manaraga mahaki mathakta maral kya sirakkhibani adubu hiram asigi matang da laigakna departmental inquiry phawba tawduna mahak maral leite haibasi khangkhrabani mahakna transfer chatpada college asigi fan oina lupa lising kunthra khakta thammi haiba asichu aran bane mahakna Birmangol College da transfer lakpa matam da college asigi fan lupa lak ani makhairom asi nauna principal oina lakhiba mioi aduda sinaram ki maram asina asigum Maheiroisingna yaifana ba thabak toribo oja singbo lanu khonna hotnariba union asigi mathakta laihakna logi oiba action lokhatpa mathau dare aire UP ki gengrep imung manung yaundana police na dupi macha adu numidang pung ani makhai da poloikhe paktakna da protesting tawkhre Uttar Pradesh ke Hathras tanga si chum sakhe chanmita Hathras gang rape victim adugi damak asumbo wail phangalu aina demand tawduna miyam na paksana protest tawkhre lambi sing amusung maru iba market thingkhre thakai amarumi ki mamang de masagi sehi tarama pan churabi dalit nobi masa adu thak wang pa kanglup ki mioi marina yamna tamthi ba mawngda gang rape tawkiba adugi matung de phibam soksilakpadagi ngarang laibak pupanamit ta Delhi ki Sapardarjang hospital da putuna lekan rakhibani adubo mahaki haksang da yamna chathina sokiba adugi maram oiduna ngarang ayu mahak lekhidre Mahaki haksang da sokliba phibam asi sok lising ani taragani thoi nirbiha gang rape aduga chapma nai mahak multiple fracture singi khudong thiba laikhi paralysis tawki amasung mahaki marai adu sathina sokle hospital adugi mapanda protester singna rapid sing adu pharsi taw haina laukhi marakasida mahaki mapa amasung mapung mapa singna protest tawduna phamlinga da UP number plate thetpa amuba machugi Scorpio amada lakwa police kangbu amada makhoibu hakotlaga pokre mak leikidabaki matungda mahaki haksang adu police na mayumda puduna imung manunggi miyosingna senabaki mahutta ngarang nobidang pung ani makhairam tabada imunggi mi amata yahundana aroiba mathau mangam pangthokdana potloikhi ngasi protesters sing aduna police amasung local administration ki mayuk to khalauk sing lauki amasung mara leiba miyoi mari adu khwaidagi thuba matamda charakpi gadabini aina government da demand tawkhi Miam ki asaw marak adu da Hathras police na imung adu ki ayaba lawraga potloiba adu pangthokibani haike police ki gari adu mafam kya da hanna miam da thingke adubo police force na protesters sing adu namduna takthoki amasung potloifam adu da yawrakhiban thawrakhibani wathok asigi matang da Uttar Pradesh Minister Yogi Adityanath na case adu investigate tawnarba member ahum ki committee ama semle aina ngasi phongdokre Home Secretary Bhagwan Swarup na SIT adu lusingani amasung DIG Chandra Prakash amasung Commandant P SC Agra punamna member sing oigane numit taret ni ki manung da report thagalakna ba SIT adu da khankhre aire marakasida Chief Minister Yogi Adityanath na Prime Minister Narendra Modi na tam thiba thodok asigi matang da mangonda wari sanakre amasung mara leibising adu ki mathakta khwaidagi kanba thabak lokhana ba mangonda khangalakle aire marakasida Manipur Nagaland Mizoram amasung Tripura da akanba mawngda nong chugadawre Hayang sagol sinumita ki thang sinumit phawba haibadi October amadagi ahum phawba awang nongpa ki saru kharada akan banong sugada pamaram na lamdam asida October tha asi nonggi isinga loinana hogadawri India Meteorological Department ki matung ina awang nongpo ki state singda October amadagi nong suba hengalakadawri Manipur Mizoram Nagaland Tripura Assam amasung Meghalaya da pakshanna aduga mafam kharadana choyainan akan bamongda nong churabayai haire Oidraba phibam aji Andhra Pradesh ki samudra khongbal ga naknaba Bay of Bengal ki khanok suktang basarukta cyclonic circulation ama haurakpadagine asumna India Meteorological Department ki section wa asina maram oiraga mathakta baliba state sing aside sagol sendagi thangja phawpada yellow white issue tawkhre Arunachal Pradesh ki sarukara du sumasina konchili yellow white asina
yellow watch asina lamdam asingda leiba miyosingda oirakadaba ising nungsit ki phibam asidagi section aba khangalle Saraka sida khwaidagi no report amagi matung ina Assam gi ising isau gi phibam asi khara makai phagat labasu Assam gi district kuntram dagi manungda district taragani thoi da leiba 2 lakh aniga lising hunrama pansok handuna leire hauki baleba pupun bitamioi ama seki bagalo ina Assam da isauna seki ba masing chama kun yore laingak thuai gi haiba kangbu thokpiraglo yengnarasi imo Congress Party asi luchingba kharna manghan bani party asi district amakhaktada yumphom oiba party oire haujikti laingak kanba miki da leire thugai pa pamba kangbu thokpiraklo thugai na bangamra kanbanang thugai banang ngambra kanbana ngambra haibadu yengnarasi haina sagolban AC ki MLA RK imona phangdokre maki mayumda pakthokpa pawgi mifam amada RK imona hai Congress Party na mahakpa yumpham yaudaba maral kaya pisinduna aranba sars kaya tawraga party dagi tanthoki makoina mahakpa party dagi tanthokpirakpa asina hena ningtamna miyamgi thabak tawba ngamlagani haibagi thajaba leire Congress Party asi lusingba kharna mahange dauri bani mioi khara asi leiripam kai party asi chakotpa ngamloi lusingba sing asi sindoktriba makai Congress Party da ahongba porakpa ngamloi masima party thadoktuna satkraba anagi MLA tarukna saphongtokhiba leikhrabani mahak party amada jawbada constitution yadaba leibana mahagi oina party amada da jawbagi wafam leite kumja sok lising ani koni thoigi mikhal da mahakna apamba party amada mirep oiraga mikhal thengnagani party amada da jawba yadraba su sawkatningba lengak adudadi sawatpa yai haike miyamgi afaba thabak tawba issue based politics tawba lengak da soidana sawkatkani haike miyamgi afaba chingtamgi marakta naksin hanba ngamba sawkot tharong porak pangamba issue kaya da manipur ki sawkot tharong tawba ngamba lengak aduda sawkatkani sahi ama makhai ase khanglaga matam khara leibatai haike magna hai miyamgi yai phana thabak tawrak pamatamda lengak asida mapung phana sawkatkani congress dagi thokiba hanagi MLA taruk asida maipakna bajai proposal pijari haujik mikhal sing asida Congress Party na kadai da mai pakpagi haibadu yengnaba tare Mingonda Hunbagi Mahutta kunipan karmba Congress na tara taret khak ngairiba asikari gino haina yengsinba chungani kadai de kari soibagi haibadu yengbiyu pham kolag leibiganu haike Congress Party di yamna phai adubo driver phatabana party asi extend thopa tabane misi mina yawbo tabane kuina pham pairabani kharasu kathokpa tambiyu leiribu lusing pasing asigi maraktagi pham thadokhiba hanagi MLA gi naknaba miyoi kharadi moral ground da pham thadokpa yarabani haike Congress Party asi lusing ba sinba matamda soitani hingkalakane matam gi ahong patangai phadaba lei madu hongtriba makaidi Congress Party wakhegani MLA miyam wakhal tabiba khanbiba matam oire haike by election ani asida Congress Party ka ngamdabra haibadu yengkisi haire Nahllakpa China dagi Sandorkpa anouba virus amana India da Laina kaya Nahllakpa Yabagi Oithokpa Leire China dagi Sandorkpa KQ virus CQV kauba anouba virus makal amana India ki prevalent illness meningitis amade pediatric encephalitis na singba Laina kaya Sandorkpa Yabagi thajaba leire haina Indian Council of Medical Research ICMR ge scientist na phongdokre ICMR ke makada punidal iba National Institute of Virology ki researchers tariat na phongdorkpa ki matung inna hairiba virus makal asi China amade Vietnam ki Mafmsingda kang amade okta yawba thengna khibane hairiba virus asi bu yawriba kang makal Culex mosquito asi India da su thengna ba aure marmasina laichat asi India khakta natana Asia ke lebaksing da Sandorkpa Yabagi Oithokpa chawna leire haire virus asigi matang da scientist sing da janging kya sathabada miyoi janipan marphum da gi manungda miyoi ani khakta laichat asibo ngakthongna bagi antibody yawram thengnare maramasina laichat asidagi ekoi kodemak section ba mathok tare anouba virus asigi maramda hiena kupna khangba ngamna ba makhata na suthibu kumbagi dabak lepa leitana chathare makhata na sulebak asigi tongan ba Mafmsingda ki miyoi kya amade okay dagi sample sing khonggatuna janging tawbagi tangai phadaba lei haina su Indian Journalist of Medical Research da phongba paper amana haire Laichat asiba chandokna bigi maru oiba maram asi tongan bakang makal singna oibana aikhoi kudimona section thorang silokot patangai phade aina su research center asigi scientist singna phongdorakle ariba the content sing asigi maru oiba pau khara asibu pau tamjari pa manipur local news YouTube channel amadi Facebook page asidagi yengbir popuna mo pathaga chari loina na channel asina domda kana rabadi subscribe like and share to bakawi gunu puna mo amuka hanna thaga chari